संसारगी नील खोंबा इराव खोल लगता मफम इखंग खंगहौदना कलकत्ता की फावरबा ब्राह्मण सगै अमदा लिसिंग अमगा चनिपान हुम्फुनिथोय इंगदा अंगांग अमा पोखी पिथोरक्लब मगुन्ना पृथ्वी सिन थुंगना फाजिनबा ngamद्रबा मंगालगा लोइनना फावखी इना कैराक खुनबा इमुंगदा पोक्तुनसो अके अमौगी वाखल चंगदना पिसक पिकलिंगैदगी हौना कल्पनागी इरोनुंगदा लुप्तुना प्रकृतिगी निंगथीबाबु सिंगथारै असंगबातियादा पाइरिबो चेकवया अमदी लैसिन नोंफाई उरगा महाकी थमोइदा हाइनिंगाई लैतना नुंगाइबा पोखी अंगांग असि अतै कनासु नत्ते पृथ्वी सिन थुंगना फावख्रबा विश्व कवि रविंद्रनाथ ठाकुर ने महाकपु पोकपा मपा देवेंद्रनाथ ठाकुर अचुम्बा ngang अमसुंग धर्म लैबगिदमक्ता महर्षि हाइबा मिंगथोल असि फंगे अदुगा देवेंद्रनाथ की मपाइबुंगो द्वारकानाथसो लंथुम लैबगिदमक ब्रिटिश सरकार न महाकपु प्रिंस हाइन मिंगथोल असि पीखी महाकसि बेंगोलदा हिंदू की सभा अमा यावनबगिदमक कनौजदगी लाकपदगी मफम असिदा सुम लैख्रबनी रविंद्रनाथ स्कूल चतुना निंगथीना लाइरिक तमखिदे अदुबो मतोमतगी होनजमन्ना यामना निंगथीना इंग्लिश बंगला अमसुंग संस्कृत न चिंगबा हैखी महाकना अंगांग ओइरिङैदा मयामबसिंगना स्कूल चटपा उरगा महाकसु चटके हाइदुना ममादा तकनखी मयामबसिंगना स्कूल चलुरगा लंबीदा उरक्पा मयामगी वारी सानबा तारगा महाकसु चनिंगबना खांगबा ngamlamde अदुबो मपानदि महाकपो अंगांग ओइमल्ली हाइदुना स्कूल चटहलमदे मयुमदा तोंगाना ओजा अमा थमदुना लाइरिक तमहलमे महाकना पिकलिङैदा असुमना तमखिबा लाइरिकसिंग अदो अमुक खन्ना महाकी पुनसीदा निंगसिंगखिदे तैगुमसुंग मयाम अदुगी मरक्ता महाकना पुनसी चुप्पा कावखिदबा हाइबबो बेंगोली अंगांगसिंगना तंबा मपी लाइरिकता थेंगनखिबा नोंगना तप तप तारकपदा उनासिंगना मरेंग मरेंग चटली हाइबा असिदने पिकलिङैदगी हौना रविंद्रनाथ मनिंग मखा तंबा पाम नुपा मचा अमा ओइरखी मपाना महाकपु स्कूल मिंग चनबीदुना कहल्लबा मतमददि महाक अमुक हन्ना स्कूल कानिंगबा पोखिद्रे महाकी स्कूल की पुनसीदा महौसागी ओइबा थमोइबु चिंगसिनबा ngamखिदे फगलांग मरीना कोइना खाजिनबा स्कूल की कादा लाइरिक तंबा दो महाकी थमोइदा पेनबा लैखिदे महाकी वखलदि मतम पुम्नमक्ता अहांगबा मालंगदा उसेक ओयाना कोई पाई पाइदुना सानबगुम महाकसु मनिंग तौना लैनिंगे अमसुंग मनिंग तौना लाइरिक तमनिंगे अफा अपुन्नबा मवोंगदा परा फाद्रगा चैराक पीदुना किहनबा सि महाक पामलमदे महाकते मतम पुम्नमक्ता नुंगाइबा वखलदा ताउदुना लै मसिमक्तना स्कूलदा महाकी वखल अदुगा चानदबना अमुक खन्ना स्कूल कानिंगखिदे इकोई कोइना खाजिनबा का अदुदा लैरगा सोर फुंदुना सिगदबोय निंगे महाकी आसादे जीव पुम्नमक मनिंग तमगदबने हाइबसिने माना माना पाम मवोंगदा मनिंग थुंगना तौजबना मिसक अदुगी नुंगाइजबने मरम असिना महाकना स्कूलदा अमुक खन्ना चटपा पामखिदबने अदुगा महाक तसेंगना लाइरिक तमनिंगखिदबरा हाइबदि नत्ते महाक स्कूलदा चतुना लाइरिक तमद्रबसु मयुमदा फमदुना फावरा फावरबा लाइरिक कयामरोम मसिंग थीबा ngamदबा मखै पिकलिङैदा पाखि महाकना पाख्रिबसिंग अदो शेक्सपियर शेलीना चिंगबना इबा इंग्रेजी लाइरिक कयासु यावखि महाकना पाखिबा लाइरिकसिंगी मनुंगदा महाकना ख्वाइदगी थमोइदा ताखिबदि रामायण ने पिकलिङैदगी साहित्यगी मरमदा नैनरकपता नतना पुंग इसै जगोइना चिंगबा हिरमदसु तमलखि महाकना पिकलिङैदा नुमित खुदिंग इसै सकलमे
saireng thiduna sanarame amasung jagoi sarame. Pisak piklingaidagi hauna mapana Rabindranath po lam koiba yamna pubirami. Mahakna lam koiba satpada urakpa lamgi ningthiraba prakitigi drishya kaya ururaga magi piklaba thamoida sangkiduna kalpanagi ithak haurakhi. Ahanba oina mahakna bolpurda lakhi. Lambida makoina lakpada urakpa labukya sangaman sahargi nin khongba lambida cheliba basna singba kaya ururaga mahakki wakalda inaunawa mangal ama phaurakhi. Matam khara makoina bolpurda leiramlaga amuk Amritsar gi damakta khongsalakle. Mafam madu yaurakpada Rabindranath na thengnakhiba Sikh singgi sanagi laisang urubada mahakki thamoida angakpa ama phauke. Wakhalgi nungairaba mang kayana loiba naidana chatkre. Mafam maduda leiringaida ayuk khuding mapana mahakpo gurudwarada puduna Sikh singgi laisona isai tahale. Isai sing adu tarubada magi thamoida yektuna leikhe amasung mahaksu isai sing adu phanaba honakhe. Aduga magi punsisu isaigi maigaida khong thangjilakhi. Amritsar da leiringaida mahakki pananabagidamakta lairik kayamarom pirame. Makhoi sing adugi manungda Gibbon na iba Rome haiba lairik amasu yaurame. Lairik asi mahakna paruraga thainagi sabatyagi mangal amasu magi piklaba thamoinungda phaurakhi. Aduga mahakna Amritsar da leiringaida angang ama oina mana khankhe aina karigumba lairik ama pabada kanagi sumateng yaudana paba ngame. Aduga taubasu mi ama oina karigidamakta aina paba ngamloidawribano. Tasengbasu mahakna khalliba wakhan ase mangonda pokhe. Mahak kanagi sumateng lauduna ningthina paba khotpa taukhide. Matam pumnamakta matomta honajaki. Asigumba migi mateng yaudana honaba ngambagi sakti mangonda leirakpana school ningthina kaduna lairik tamlaktrabasu prithivi sinthungna phaukribane. Matam khara Amritsar da makhoi leiramlaga April gi loirakpa dwaidadi Himaloi singsang lomda amuk lakle. Mafam adu yaurakpada Himaloi singsang da ngorok ngauba unna kupsilliba adu urure hairaga amukta hena magi thamoida sumatpagi sang hengatkhi. Matam khara mapa macha lam koiruraba matung mayumda amuk lakle. Handakti Rabindranath lam koiruba side mahaki punsiga oina school da mahi tamba chatpagi aroiba matam oikhre. Aduga amaromdana pikliba magi thamoida prakitigi tinna chikhiduna thingba ngamdraba ichelgumna kalpanagi sairol kaya haptuna isai sereng iba horakle. Nong phadok Ganga turelgi mapanda thorakpada isel taplavi turengi laija thakta malangi sahumna yaibada ithakna jagoi saba adu uraga mahakki thamoidasu tanik lei. Asigumba prakitigi drishya ururaga piklaba magi thamoida sangkhiduna saireng isaina singba sahi nipanda ngairingaida thingba ngamdana ithakre. Rabindranath te masada ibagi sakti asi pithoraklabani. Rabindranath tasengna masak naiba kabini. Mapoki pithoraklabani. Karigumba thabak ama taubada tufak tufai sanduna leite. Kaidaunungdasu mahaki thamoina maruiba thabakni khanba adugide haidokpa tauthorakpada kanabusu mahakna kiba leite. Tasengnamak Rabindranath po Prithivi pumnamakna masak khangkhibade mahakna iramba Gitanjali nani. Gitanjali isai sairengni. Lairik asina kalpanagi masak kaya amadi mioibagi thaudang kaya takle. Lairik asi paruba mipum khudingmakki thamoida masagi oijaba mangal amamam phaurai. Ahanbada lairik asi Banglada ibani.
mahak masamakna masibu Ingrezida handokhi. Ingrezida handoklaba Rabindranath ki Gitanjali pavada pen khraduna Sweden gi Academy of Sciences na mahakpu Nobel Prize pikhi. Matung khara leiraga Bilat ki ningthongna su peladuna mahakpu Knight haiba mingthol asi pikhi. Piklingai matamda mahakna mahi tamba chatpada maikai marida ikoi question ba mafam amada lairik tamba adu khalluraga mahakki thamoida school ama lingkhatlaga anoba mawongda nauriba angangsingbu mahi tambige haina khankhi. Mahakna wakhal asi khalakpaga matam ikoi koidana school sabada mafam sagadaba lam thiba horakhi. Adubo magi pukningna khoidaba lam thiba phangkhide. Mahaki mapa Rabindranath Thakur na lising amaga chanipan humpu humdoi ingda leikhiba Birbhum Jilagi manung chanba Bolpur haiba mafam maduda mapadagi niraduna school sare. Hariba lam asi Kolkata dagi mile chamarom lapi. Mahakna anoba lam asibu Santi Niketan na haina thole. Mafam asi Isorna piraba aingba mafam amani haina mahakna khankhi. Mahakna ahan boina school macha masare ningthiraba leikol macha masu semle laisang amane amasung lairik sang amane sare. Mafam asida mahakka punna satra tara khakkaloina na leiduna makhoibu mahi tambi duna anoba punsi ama muklen mahorakle. Mafam asida mahakna angangsing asibu lairik tambi batana pung jagoi isai lau singuba amadi khutsa haibana chingba hiram kaya marom tambi bahorei. Mahakna leiringeida school asi nongmagi satra masing asum hengalakhe. Mahaki lairik khutambidi ikha khajinba mafam amada tamduna leite. Hanglaba malangda inglaba ukha wakhada changduna ningthiraba prakriti drishya kaya yengduna angangsingbu mahi tambi. Ngasi Rabindranath Thakur na lingkhatlamba Santi Niketan ase Prithivigi mafam ayambadagi satra laktuna tamnare. Visya Bharat ki Visyavidyaloy haiduna Prithivi sinba thungna phauri. Rabindranath ki punsine machu sanglaba isai gi sanglaba punsine. Mahakna saireng lising ama hena isai lising ani wari macha marifutara natak kaya amasung upanyas kaya su irame. Mahakna irambasing asina masagi tawoiba chauraba library ama ekhoide pirame. Rabindranath ki thamoida Isorgi magun phorakpa matamda asumna khali. Isorna mabu taibang panbu nungsiyo haina yathang piri. Amukso kabina hairame. Thamoibu nungsibagi natrabade karigi nangna nilhalli ayukya tiyabo. Karigi ngaklaba thawan michakna atiyada thokliba. Tasengna kabigi punsibo manung mapan phauna khangma ngamde. Karigumba manung mapal phauna magi punsibo khanglaga kabibu sanman utpatabani. Kabi masamakna haike nangna karigumba kabibu sakhange ninglabade mahaki punsi itihas ki wang malana yeng batai. Rabindranath po tasengna khangnaba honaba araiba natte. Mahaki masak manba wahi turi na yekpa makhaidi khangma ngamba yai adubu mahaki punsibu phongdokpadi aruba thabak kamane. Rabindranath masin manau tara mangagi manungda tara mari subani. Mahakna piklingaida masi ahal saudamini na haiki. Aikoi rabidi kuchu pandrabaso taibang sinba thungna ngalhan gadauribani. Wahai asi tasengna chumki. Piklingaida Rabindranath mama mapaga yamna nakna tonaba phanglakte. Mahakti minai mission marakta saurei. Nongmadi makhoi minai syamna thabak komningbadagi lei singduna manungda rabi bule phalaga hai.
Masigi wangmada lanba yade. Masigi wangmada lalabadi kudong thiba lay. Lay asi mana hek lanthoke khalakpada mamangayda Laksmana chingba lay lalubadagi sitana awaba nangkhibado ningsinglobada mahaksu yamna wana khangki. Mafam aduda ahangba malangbo uba phangba thongnaw ama yengki. Mahakna thongnaw adugi mayada lepladuna mapangi taibangbu yengjakhi. Mahakna kavita iba horaklaba matamda asigomba haukiba punsibu ningsingduna kavita kaya iki. Mahakna chahi 12 sorakpada kabi kahani kauba saireng lairik ama phongki. Adubo mahakna tasengna saireng iba hokibadi chahi 3 tagini. Imung manungi misingna so mahaki thabakta kanna pukning thogat pirame. Matam masibo mana ningsinglaga haiki. Pikliba saji machana nauriba machi aduna aphangba mafamda waiduna sanabagom. Aiso ay anauba kalpana ironungda luptuna punsigi ahanba sarukta tat tawba hauki. Ahan matam oiraklaba phawbada Ravi sahitagi khudol lanthokpa leplamde. 1994 ing April tang 13 da kavigi aroiba janmatithi Santiniketan da pangthokki. Masigi matungda mahakpu layengnabagidamak Kolkatada pukhi. Khongjat asina kavigi aroibani haina masana khangjakhi. Kavi ama oina mahakna asibabu phajana konsille. Mahakna mamauda hairame. Ahal oiraba upalde lay amasung una kangsilaktuna tapna loiki. Aiso adugomna nong makanglagani. Kavina aroiba mityengna punsi loiramdaida Santiniketan butchingna yenglame. Ngasi aikoina saknariba janagana manna haiba asiso Bisya Kavi Rabindranath Thakur na irammani. Isay asina maraypak ningba isorbu ningbagi kudam utli. Aduga isay asina masima suhairi Zat bizat haiba sina karino aikoi pumna mag amattani. Rabindranath Bharat Barsagi kavi oibatanatana Prithivi pumna makki kavini. Maram asina mahakpo Bisya Kavi haiba mingthol asisu phangki. Rabindranath ki punsida Prithivi ki phawraba mafam kaya marumdasu koirui. Mafam pumnamakta mahakpo taram na oknakhi. Aduga mahak masamakna su haiki. Aihak kase matam pumnamakta koisat chatuna laiba pama mishakamani. Rabindranath kavi ama oibatanatana dharma Rajniti amasung science ki hiramdasu nainarame. Mahatma Gandhi makna matam ayambada Rabindranath ki pautak kaya lauki. Maram maduna Gandhi na Gurudeva haina mahakpo mingauki. Rabindranath thoidokna atangba mishakamane. Asigumba Prithivi gi oina tanglaba miyoi ase 1994 ingi August kitang 3 Miramlen thadokhi. Adubo Rabindranath mipum khudingi thamoida kauba ngamdana leinari.